Manipur amasung Myanmar ga tainariba ngamkhai paring ningthina sambal kharamdabana irang asigi hawrakfam oikhibane Biren CM Biren amadi RK Ranjan na ngamkhai sambal khanabagi matangda center gi pungning singsinkhre Manipur da oiragliba phibam ase tungkoina waroisin ama purangna bohonabada Indo Myanmar ngamkhai paring ningthina sambal khaba mathau tai haina Manipur gi Chief Minister N Biren na phongdokhibaga loinana Union Minister of State for External Affairs RK Ranjan aso National Security ki damak ahan ba khongthang oina ngamkhai sambal section na khaba ki tangai fadaba leire haina phongdokkhre agency gi pauna hai NDTV ga akhana na unaba mada Chief Minister Nongthongbam Biren na mamangi leiramba laingakpu maral siradu na mahak na hai matam maduda awang nongpo ki karigumba khandana amade Myanmar ga India ga gi tainaba ngamkhai paring maruwaina Manipur amasung Myanmar ga tainariba kilometer sahum ga marfudra sangba ngamkhai paring gi sambal ningthina kharamdabana ngasi Manipur da Kukizo amasung mitai anigi marakta thogliba irang asagi hawrakfam oirakhibane mamang sahi 2023 gi May 3 dage Manipur da thorakliba irang ase ain kaina Manipur da sangsilakiba Myanmar gi khulai paibasingna thoganbani haiba wafam thamladuna international border asida leiriba free movement regime lauthokpaga loinana center gi BJP laigangna ngamkhai sambal ningthina khaba gi thabak chathanaba center gi pungning singsinke Chief Minister na makha taraduna mahakna center da leiramba laiga khudingmakpo blame tauba leite adubu kumja lisinga chamapan nifuga taret nifuga mapan Manipur na India da tinkhiba matam aduda kilometer sahumga marfudra sangna Manipur India amasung Myanmar anigi ngamkhai puliba siga laibak anigi tainabada leiriba community sing lol culture sabmana ba tribe oibana matam aduda ngamkhai paring ase sambal ningthina khabiramba tarbade ngasi Manipur da thogliba wathok lan thok asi thoklam loi matam adugi center laingang na kari suhanna yengbidana ngamkhai ngangnaba security force amata thambiramde masigi matung ngamkhai ngakpagi thabak Assam Rifles na yengsinbaga loinana lalauba thingnabagi thabak su tawduna lakbana ningthina control tawba ngamdabadage aikhoigi border lansilaktuna militant sing kem tawduna lerakhi haiba wafam su thamkhe panba yabadi Manipur gi Chief Minister na hawkhiba chahige September thada Myanmar amasung India gi marakta maruwaina More amasung tamu anige marakta leiramba free movement regime lauthokpa darkar leire haina phongdokhibaga loinana India amasung Myanmar anigi marakta kilometer lising amaga chatruk nifuga humdoi ngamkhai puliba se ningthina sambal khaba darkar oire haina phongdokhibane Chief Minister Nongthongbam Biren na makhata na NDTV da hai center da Narendra Modi na lusingba BJP laingak laklaba matamda awang nongpok lamdambu midyang changbiba hurakpane mamangda leiramba laingang na karisu tawbiramdana thambirambani haina su mamangi laingakpu maral sikhe haujikti Manipur gi sarukta free movement regime leitre haina su phongdokhe amaromda India amasung Myanmar anigi marakta kilometer lising amaga chatruk ngamkhai puliba se ningthina ngamkhai sambal khanaba center na laukhalakliba thabakpu Union Minister of State for External Affairs RK Ranjan na sagotpa phongdokre Mizoram, Manipur, Nagaland amasung Arunachal Pradesh ka Myanmar ga ngamkhai pulibane Union Minister na mathaki wafam ase ngasi NDTV da phongdokladuna mahakna hai laibak asiga Bangladesh ka anigi marakta ngamkhai sambal ningthina khabana problem leite adubu Myanmar ga tainaba ngamkhai paring da sambal ningthina khadavana illegal immigrant kaya leptana laibak asida sangsilakpa sina laibak asigi demography da chawba singnaba ma ohelle haujik Manipur da oiriba fibam asi yenglaga amade laibak asigi security gi yenglaga hana tawgadaba thabak asi Myanmar ga tainaba ngamkhai paring asi ningthina sambal khajinba sina oigane Manipur da Kuki amasung mitai anigi marakta khut thoknaragliba sida state laingang nasu laibak anigi marakta chanaramba free movement regime FMR tha kharagi mamangda lauthokhrabane amaromda Manipur ga yumthangnaba state ama oiriba Mizoram gi nauna Chief Minister oiraba Laldu Homana handak External Affairs Minister S Jaishankar go unaduna center na Myanmar ga tainaba ngamkhai paring sambal khanaba thorang tawrokba dubu yaningdaba phongdokhibane Deccan Herald ki report matungin na Myanmar dagi sensilakpa refugee lising kuntra ga manga haujik Mizoram da sangjafam piduna leiri haire Union Minister RK Ranjan na Myanmar amasung India anigi marakta ngamkhai sambal khaba sina laibak anigi miyoising sangthok changsin tawbada karisu akaiba piroi tawbada bo international norm gi makhada darkar leiba document sing pairaga sangthok changsin tawba tai haina su NDTV da makhata na phongdokhe